Laibak pumbadang asi COVID-19 vaccination trial hokre. COVID-19 vaccine India pumbada lem na panghalagani Harshvardhan. Ngasi laibak pumbada COVID-19 vaccine ki trial tawkre. Laibak asi ki tongan ba state singda COVID-19 vaccine asi ahan ba phase ki oina trial tawkhibaga loina na masida state singge volunteer kaya na saruk yakhe. COVID-19 vaccine laibak asida kapthok pa hogodori ba sige mangoy na Bharat Sarkar na hairiba COVID-19 vaccine asigi trial adu ngasi pangthokibani haire. Amaromda COVID-19 vaccine ki trial haukiba asiga mari leinana volunteer kayada masigi guideline adu ngakna thogdang lawki haina agency gi pauna haire. Vaccine kapthokodoriba asigi mangoinana chathakiba trial ase yamna mai paki haina su agency gi pauna haire. Amaromda Kendra gi Health and Family Welfare Minister Dr. Harshvardhan na phongdokhibada COVID-19 vaccine asi Bharat pumbada lemna phanganduna provide tawragani haikibaga loinana kanagumba miyoisingna masibu misguide tawdana basu khangan khre. Ngasi pangthokiba vaccine trial asida khanghairaba vaccine asigi master listing anirom na saruk yakhi haide. Amaromda Pfizer gi COVID-19 vaccine laibak asida emergency gi oina sizinana basu World Health Organization na ayaba pi khre haire. World Health Organization na Pfizer COVID vaccine da emergency validation ayaba pikre. Malemda laidiba laibak singidamag Pfizer COVID vaccine import amasung distribution tuna ayaba pinabagi lambi adu fatladuna ngahan sagol sen numitta World Health Organization na Pfizer BioNTech vaccine da emergency validation gi ayaba pikre. Britain na December 9 da US Germany vaccine adu inoculation tawbagi thabak haukre. Madugi matungda United States, Canada amasung European Union ge laibak singsu vaccination haukhre. Chahi amagi mamangda China da anoba coronavirus adu ahanba sandorokhiba adugi matungdagi Pfizer BioNTech vaccine aduna World Health Organization ge emergency validation phangbada ahanbani haina malemgi hakselgi group aduna haikhe. Masi malemda COVID-19 vaccine sing phangannabagi yamna afaba khongthang amani haina medicine sing phangannabagi thawpuriba Makok thongba World Health Organization official ama oiriba Marian Gelasimau na haike mafam khudingmakta hena mathok taba miyamgi mathok taba sing adu phanghanaba matik chaba vaccine supply pinaba hena chawba global gi thabak adu mathok tai haina aihak na chena panba pami haina statement amada mahak na haike. World Health Organization na makhoi gi emergency da sizinanabagi list da hapliba asina tongan balaibak sing da regulator sing na vaccine adu import amasung distribution tawba ayaba pinabagi lambi adu hangdokle haikhe. Anti-COVID vaccine sing distribution tawbada maru oiba logistical gi thogdang ama lawriba UNICEF amasung Pan American Health Organization bu mathau taba laibak singidamag vaccine adu lawbang amhalagani haina World Health Organization na haikhe. World Health Organization na Pfizer BioNTech vaccine adugi khudong thiningai oiba singa madugi kanaba singa chang onduna madugi safety efficacy amasung quality gi data adu review tawnaba World Health Organization ge masagi expert sing amasung malem gi akoibadagi expert sing gi mifam pangthokhiba review aduna vaccine aduna soidanamak laigadaba safety amasung efficacy ge criteria adu phanghanba ngamle haiba phangkhe. COVID-19 thengnanaba vaccine adu sizinabagi kanaba sing aduna madudagi oithokpa yaba khudong thiningai oiba sing adudagi hele haina World Health Organization na haikhe. Ngasi laibak pumbada COVID-19 vaccination dry run trial pangthokpagum Imphal West amade Thobal District ki mafam manga da pangthokle. Ngasi laibak sin bathungna sathariba COVID-19 vaccination trial Manipur da su Imphal West amade Thobal District ki mafam manga da pangthokre. Imphal West ki oina RIMS Takwa PHC, Mekwala PHC, amasung Sekmai PHC da pangthokhe. Thobal District ki oina mafam manga da pangthokhe. Drug Control India na ayaba pikraba Serum Institute of India na puthokpa Covishield vaccine kapthoknaba exercise oina laibak asigi district chamaga tarataruk ki mafam chani yankhai da pangthokhibane. Manipur gi oina di COVID-19 hidak lakpaga health worker listing nifuga mathoida hidak kapthoknaba thorang tawre. Ngasi dry run gi thoram ase Siza Hospital da su exercise thoram pangthoktuna aseng bahidak laklaga paikhatkadaba thabak singi thorang tawkhe. India gi oina COVID-19 na nabadagi phagalakpa singthaningai oiduna recovery rate sada
93.2 यौरे लोइनना इंडिया कोविड म्यूटेंट स्ट्रेन केस मरी अमसु थेंगनदुना पुन्ना केस 19 सुख्रे कोविड 19 दगी हेना साथी यामना थुना लौनगनबा कोरोना वायरस की म्यूटेंट स्ट्रेन मरी अमगा अमुक इंडिया दा थेंगनखरे कोरोना वायरस म्यूटेंट स्ट्रेन असे यूके दगी हौदोरखिबा स्ट्रेन असिगी केस इंडिया दा 19 सुख्रे नौना थेंगनखिबा केस मरी असिगी मनुंगदा अहुम अमदे लैब ता फंखिबने अतोप केस अमदुना हैदराबाद की लैब अमदा थेंगनखिबने अनौबा कोविड 19 म्यूटेंट स्ट्रेन पॉजिटिव ओइरबा मियोय 19 असे अनौबा स्ट्रेन असिगे सेम साराबा आइसोलेशन तौदुना थमख्रे यूके दगे हौरखिबा अनौबा कोविड 19 म्यूटेंट स्ट्रेन असे इंडिया यौरक्लबनिना लाइचत असे इंडिया की लैबा कयादा संदोरक्तनबा अकनबा सेक्शन थौरांग लौखटपा हौख्रे असम द एसओपी नागलगा प्राइमरी स्कूल की क्लास हौख्रे असम द कोविड 19 नेमथरकपगा लोइनना प्राइमरी स्कूल सिंग जनवरी अमदा हांगदोकनबा याथंग लाउथोख्रे स्कूल अमसुंग कॉलेज सिंगसु अथुबा मतमगी मनुंगदा हांगदोक्तुना रेगुलर क्लास हौरगनी हाइना असम की एजुकेशन मिनिस्टर हेमंत बिस्वा शर्माना लाउथोख्रे कोविड 19 की अनौबा केस कयागे लौखलकपा अनौबा थौरांग ओइना स्कूल सिंग हांगदोकनबसु महिरोई सिंगना फेस मास्क उपा अमदे सोशल डिस्टेंसिंग नाकना क्लास तौगदबनी हाइरे इमा कैथेल कोविड मरुम लैरब्रा कैथेल फंबे ngasi ima kaithel ahum hangdoktuna phamhallu haiduna kaithel tamna kaithel phambi ima singna thomjilakpada police na thingkhre covid 19 na maram oiduna kaithel asi thingjinduna thamlaga atai kaithel singna phamhalliba ase pende laingak na chap manaba midyang yengbiyu haina kaithel phambi amana phongdorokle mahakna makha taraduna phongdokhibada kaithel ahum asida covid 19 gi marum leirabra haina laingak ta hangkhi amade December kunda ima kaithel ahum se January amada phamba haurage haiba laikre kaithel phambi nupiduna makha taraduna ngasi kaithel phamjarage haiduna changbada police na san iroi tanbagum tanthokpire masi kari maramdagino laingak nasu kaithel phamba yaragani haina haibasu haiba leite laingak nade praja nungaina ba haiduna matam pumna makta hona bede aduga ima kaithel da leireba asuk yam khraba sing aside करम न लेलिबगी हाइबदे लैंगाक न यंगबीदे लैंगाक की अचौबा लीडर अमा लाकनी हाइरबदे कोरोना गा चंगदे क्रिक क्रिक इनदुना सिकना साइनबा फाउबा ngamदे इमा कैथेल करमबा मतमदा हांगबीदुना फमनबा यागनी हाइबा लैंगाक न खंगनबियु अहल ओइबी नुपी अमना फोंगदोखिबदा लमलोंगदा उरीपोकता अमदे अतै कैथेल सिंगदे फमललगा इमा कैथेल थिंगजिंदुना थंबा यानिंगदे मखोइसु कैथेल फंबा याहनबीनु हाइना फोंगदोखे